KKL amadi Pramod Singh da UMPC ki General Secretary Rais Ahmad Tampak na All Mayang Imphal Muslim Youth Development Organization na organize towa felicitation program ga mari leina na wafam thambada fazaba reply pikre social media da egoi gi hu kam sin bagi thabuk se khudak ta gi lep ka da bani ei nupi masa su mang han na bani lab jihad ni gazwai hilni na kamai na hai ge ha se masi it's really unfortunate social media da miyoi kharana maruina egoi gi Pramod Singh amadi kanglei pak kan balup ko bayam na dai ta lei taba langdam masida aran na hui tawre natragana soire hai batara gadi collective oibe effort amada United Mitai Pangal Committee Manipur Gumba UMPC Gumba atop pagi lairiba CSO mayam sing siga phamin naraga madudi soiribe riadu CDC to biro singa si sanduk mina sina haibagi mahuttuda yamna ikogi hu kan sinbagi mawong nama hoji tuina social media da ngarang maksu nahan maksu ikoi tawbo ujare maruina nahan KKL ko ba organization gi ngon khai ngak paluang hai mahakna claim tawbagi matungina Manipur da pokso gi case nithu mapal mahaki nakanda file da mana thamni ma ulli mam ubirang ani minat nipan muki magi press meet da yawbani hai riba file du da yaw riba casing se Manipur da nitai pangal aikhoina sahi sujadiba nauriba aikoi gi makoi gi ningol gi masani hai riba aikoi gi ningol singado adu mapunsi manghal laga adu gi tumba tawbagi casing ni sini mana claim tawre pokso gi case na ne koi social welfare da isamak yauna amadi Manipur gi session court amadi mari leina court sing salaga hangjarure pokso gi case kana gumba CSO ai gumba club amana natragana laikai gi ni mana magi identity reveal tawa sungya ya it's a very super secret super confidential ni haire adu makhoi na karamna haiba pangal gini aduga nitai nupi masa su manghan na bani lab jihad ni gazwai hilni na kamai na haige haiba se masi it's really unfortunate ngasi ami maido gi am nungai ba felicitation numida sigi khudong chawa laura ga miyam dai ka khanghan ning dana sumaina sum thamjabani masigum basi tawbigano lamdam se mai chakpa ikui kuidriba haujik shu karisu independent body ama tongan mayama mana sumaina tawi sumaina tawde na ngai hak lei kana irang leiringa gi tanja sida makhal mathen gi aikoi indigenous natte aduni adani adum taw makhal mathen mayam sinsi loina mak karigumba men padaba dharma gi oiba ma kai bhakta adaba kayama leiraga su phamin na ba ya bai khoi gi authority loina mak leijai tanja chana aikoi gi community singi CSO sing amadi mari laina ba intellectual sing academician sing aikoi gi dasu wata pada bida aikoi gi community sigi madakta research to work scholar sing masing thi bangam na laire hai riba mayam sing siga phamin naraga arana hui sing du chung thokna bagi tanja lobadi laira dana social media da aikoi gi hu kam sin bagi thabuk se khudak ta gi lep ka da bani hai bo wakham se ai ngasi gi ami mai go gi felicitation gi program se khodong sabal lauraga miyam da amadi Manipur gi praja sing da ai thamjari masi na tadana sum sidagi henjel lak taraga ni society da unfortunate oiba incident ai ko gi mang da thok riba du maina thok otloi hai bagi ai koi leijade maram maduna yam masi gi se koi section ma mathau tai aduga loina na ai koi gi community dagi so maroina mitai pangal community dagi comment pibada social media da for example Manipur gi rataba India gi Prithvi gi India gi ai koi gi prime minister of Bhawa Chainari LOP ai koi gi leader of opposition Bhawa Pappu haidari madu gi damak tai koi na every time makhoi na pakhum pidra laite madu gi damak tai koi da nungai taba madu gi mayam sing ko hekta khudak ta social media da hekta brush to godami hai bagi wakhal lon sim si soi koi thadok si koi phamung da hippaga social gi issue ba solve to yaroi maram maduna koi social media se am sathi na section na season na minasi ai koi na aina masila thamjani ngai si ai koi na matam ma da social media season raga kana ba lauraga ngasi mayang Imphal da doctor puthokpa ngambiba sumaina
nakoi koi su tongan da we amada sports ta atopa entrepreneur da business ta atopa skills sing da hena phaba mawongi adu magi season na phamu hensi haina dumaina thamjage